ꯑꯗꯣꯝ ꯒꯥꯔꯤ ꯃꯆꯥ ꯗꯔꯀꯥꯔ ꯑꯣꯏꯕꯤꯕ꯭ꯔꯥ? ꯁꯨꯞꯅꯒꯤ ꯃꯤꯅꯤꯠ 30ꯒꯤ ꯃꯅꯨꯡꯗ ꯗꯣꯀꯨꯃꯦꯟꯠ ꯏꯆꯪ ꯆꯪꯗꯅ ꯚꯦꯁꯄꯥ ꯑꯃꯗꯤ ꯑꯦꯄ꯭ꯔꯤꯂꯤꯌꯥꯒꯤ ꯑꯄꯥꯝꯕ ꯃꯣꯗꯦꯜꯁꯤꯡ ꯁꯨꯞꯅꯗꯒꯤ ꯂꯨꯄꯥ 10,10 ꯈꯛꯇꯪ ꯄꯨꯊꯣꯛꯄꯤꯗꯨꯅ ꯂꯣꯟ ꯑꯣꯏꯅ ꯂꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ 9089895330 ꯑꯃꯗꯤ 9615823252 ꯇꯨꯂꯁꯤ ꯃꯣꯇꯣꯔꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯊꯥꯡꯃꯩꯕꯟ ꯑꯃꯗꯤ ꯁꯉꯥꯏꯄ꯭ꯔꯧ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯃꯥꯡꯍꯟꯕꯤꯒꯅꯨ ꯉꯁꯤꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯇꯔꯝꯁ ꯑꯦꯟड ꯀꯟꯗꯤꯁꯟ ꯑꯦꯄ꯭ꯂꯥꯏ꯫ From very good afternoon, Elite TV ke test cartoon mahaw ming tabiru sutra mukchiri kudong cha tab khare dagi khoi ni nini si mayam da sang na sandok chari ba khoi program asi sandok sabang ngam jagi tre masi damakta viewers na waru bidana ma noruna gachari maroi na khoi am da lokhat chage khoi sangra express ki onthok pani da sida onthok pani da hari ba cartoon si jeng biu mar ole basi khoi uchi ani ne wari chana bagi silne guitar ga khonga adu guitar ga khong uchi ibna haire ho yauranida laptre Mizoram bu yauradi Manipur yauba laire Manipur bu yauradi popi thaba haurasi ana haibani ada amasna khume popi bu tharabadi paisa pairani paisa bu pairabadi afafa khulai leba ngamani na yam phajaba hauji leiba ton ton ba chensilakpa Myanmar rom dagi faujalaga chingchelaiba hauji samban khaba yani yaro haibi wafam leinari ba wafam ni adai changa bu kamungda ore ko film duni Myanmar rom dagi hauji Myanmar gi film yam phattaba agan mamong dana kuthong reba even air strike bushing dana hat patup payam kana chathare bari military junta na adani yaurani da moi lambi da lakpu ni power usi mayam je ucheli jare toroga macha mayam asida pusele mayam sini mayam je aduna ho yaurani da lap tre Mizoram bu yauradi Manipur jo bolaire dam phaujal aga Churachandpuram da mani adi Churachandpuram de dum impal phok tu jare som da koiraga Kangpokpirom da Janman road tam cha khiba yare adi kadai Senapati adi mathang naga taba area sing ju phaugan ba yare naga kuki ga jiti kaimta sauna ba leita banina adani aduna ho yorni da laptre Manipur jo laire adu de gidi Manipur yoradi popi thaba horni na horasena adai di amasna kumai duni popi thadi paisa pairni paisa upairdi afa khulai leba ngamani na yam phajaba wan thok leiba cartooni haidana ai thamjege mathang da leisina khoi sana leiba ki loire dana haibani loire dana sida halene si hotel la cha tha ga wai sum sana bade da alaman hai Hollywood film da cowboy na noi kam na budu mangaire lamdam sida tawri se hoine hatlega adagi phakrega pura big thale na hatlega tuppe ga haji hanari myam sini sang da kulai pai na phagi ba phu budagi ama sire haire adagi ama namu double brain na kapat ama sire haire hana ningai sangdana ba legi na adagi mayum kai thagre ba kadam Manipur da leibe irang si ama santi oina leiba phibam damo oide aduna haijini April tha bauta yam nungai ba March April da yam nungai ba Manipur da Femina Miss India ga tawduna sida Manipur gi vibe si loina khoi tourism sector sida yam chawna high de leiru ne dubu hokiba mege tang hom dagi di tugi ba sei Manipur si sahi me de karam film de leide subam na mung khang da ba adagi kanam da tawninga su Mapung phana tawba ngamba nokpa phawda khoi mapung phana no khaji irang de karigi no ino haira kadra na adigi kanom da chaninga thaninga torosu harau tyam phungunga su hajik torisi kaino kai mi megi life se dum leiraga dum haibuduni khoigi mayam da question laga marak am da lebi film da lebuduni adani haise Hollywood film da cowboy na nomai kamna dum mangai re nomai marusyam honge lamdam se torisi hoine halega pha khegna na pik thalle na adu Manipur gi hauji leir film sigi depict toba adu mayamna fazaba sisu cartoon ni ana ai gi ma ge thamjage mathang da leisna khoi pongnafam gi balo he haiduni balo e sida mayam duni haji toise khulai pai ba athal lei bani haji MLA minister ni khoi gi khoi Nehru tu upaba ago nongmai sina moi onselak gi mong ni haji adamana haire hai ngai ko
ꯌꯦꯛꯅꯕꯗ ꯁꯤꯖꯤꯟꯅꯅꯕ ꯄꯤꯕ ꯑꯗꯨ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯂꯗꯤ ꯅꯈꯣꯏꯗ ꯈꯨꯠꯂꯥꯏ ꯁꯤꯟꯅꯕ ꯌꯥꯝꯅ ꯗꯦꯟꯖꯔ ꯑꯣꯏꯔꯦ ꯁꯤꯗꯤꯅ ꯋꯥꯟꯊꯣꯛ ꯂꯩꯕꯅꯤ ꯀꯅꯥꯒꯨꯝꯕ ꯈꯔ ꯌꯥꯎꯔꯕ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤꯗꯩꯗ ꯑꯗꯨ ꯍꯥꯏꯔꯤꯕ ꯃꯣꯏꯅ ꯁꯦꯝꯖꯔꯤꯕ ꯚꯨꯠꯇꯨꯅ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯅ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡꯗ ꯀꯥꯏꯅ ꯋꯥꯍꯟꯊꯣꯛ ꯂꯩꯕꯅꯤ ꯍꯧꯖꯤꯛꯁꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯦ ꯆꯤꯡ ꯑꯃꯁꯨꯡ ꯇꯝ ꯑꯅꯤꯃꯛꯇꯅꯤ ꯐꯖꯅ ꯄꯥꯏꯅꯔꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯑꯗꯨꯅ ꯉꯥꯛꯇꯪ ꯂꯩꯔꯒ ꯐꯥꯔꯦ ꯀꯥꯞꯊꯣꯛꯑꯝꯃꯦ ꯒ꯭ꯔꯦꯅꯦꯗ ꯂꯪꯁꯤꯜꯂꯝꯃꯦ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯃꯦ ꯀꯤꯍꯜꯂꯝꯂꯦ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯑꯗꯨꯝ ꯇꯧꯅ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯂꯩꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯗ ꯃꯌꯥꯝ ꯀꯔꯤꯝꯇ ꯍꯥꯏꯅꯗꯦ ꯑꯩꯈꯣꯏ ꯃꯁꯦꯟꯁꯤꯗ ꯑꯗꯨꯝ ꯆꯤꯡꯊꯅꯕ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯁꯤꯗꯩꯗ ꯋꯥꯔꯤ ꯂꯤꯕꯗ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯦꯅꯥꯄꯇꯤꯗ ꯋꯥꯏꯈꯨ ꯌꯣꯟꯕꯅꯤ ꯃꯌꯥꯝꯗ ꯄꯤꯇꯥꯔ ꯄꯤꯔꯝꯅꯤ ꯇꯥꯗꯕꯁꯨ ꯑꯗꯩꯗ ꯑꯃ ꯂꯩꯕ ꯂꯥꯛꯄꯅꯤ ꯃꯤ ꯑꯃꯅ ꯃꯣꯏꯒꯤ ꯑꯗ ꯋꯥꯏꯈꯨꯁꯤ ꯀꯣꯝꯄꯥꯛꯇ ꯊꯝꯕꯅꯤ ꯑꯗꯨꯗ ꯑꯁ ꯋꯥꯏꯈꯨꯁꯤꯡꯗꯤ ꯂꯣꯏ ꯆꯦꯟꯒꯦ ꯇꯥꯔꯤꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯏꯃꯥ ꯅꯪꯁꯤꯕꯨ ꯅꯪ ꯌꯣꯜꯂꯤꯁꯤꯕꯨꯅ ꯍꯥꯏꯅ ꯑꯗꯨꯗ ꯁꯦꯅꯥꯄꯇꯤꯒꯤ ꯏꯃꯥꯗꯨꯅ ꯆꯦꯜꯂꯣꯏ ꯆꯦꯜꯂꯣꯏ ꯃꯁꯤꯁꯦ ꯃꯩꯇꯩ ꯋꯥꯏꯈꯨꯅꯤ ꯑꯃꯅ ꯀꯥꯈꯠꯂꯤꯉꯩꯗ ꯑꯃꯅ ꯑꯗꯨꯝ ꯆꯤꯡꯊꯔꯛꯀꯅꯤ ꯑꯗꯨꯅ ꯀꯔꯤꯝ ꯆꯦꯜꯂꯣꯏ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯐꯤꯕꯝꯅꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯁꯦ ꯋꯥꯏꯈꯨꯒꯤ ꯁꯣꯁꯥꯏꯇꯤꯅꯤ ꯑꯃꯅ ꯑꯃꯗ ꯏꯟꯀꯔꯦꯖ ꯇꯧꯕ ꯂꯩꯇꯦ ꯑꯃꯒꯤ ꯃꯍꯨꯠꯇ ꯑꯃꯅ ꯈꯤꯇꯪ ꯐꯈꯤꯕꯗ ꯑꯃꯅ ꯆꯤꯡꯊꯅꯅꯕ ꯍꯣꯠꯅꯕ ꯌꯦꯡꯁꯤꯟꯅꯕ ꯍꯨꯟꯅꯕ ꯃꯗꯨ ꯉꯥꯛꯇꯅꯤ ꯑꯗꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯦꯡꯉꯨꯁꯤ ꯌꯥꯝ ꯐꯖꯕ ꯄꯣꯠꯅꯤ ꯅꯣꯡꯃꯩꯁꯦ ꯃꯥꯅ ꯇꯧꯔꯒ ꯁꯦꯝꯖꯅꯕ ꯇꯧꯈꯤꯕꯅꯤ ꯑꯗꯣ ꯃꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯄꯅꯤ ꯉꯁꯥꯏꯒꯤ ꯏꯂꯦꯛꯇꯦꯠ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯅ ꯍꯥꯞꯄꯗꯤ ꯅꯦꯇꯥ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯅ ꯖꯋꯥꯍꯔꯂꯥꯜ ꯑꯩꯈꯣꯏꯒꯤ ꯅꯦꯍꯔꯨ ꯇꯨꯄꯤꯁꯤ ꯎꯞꯄꯗꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯅꯠꯇ꯭ꯔꯒ ꯔꯥꯖꯅꯤꯇꯤ ꯋꯥꯂꯥꯗꯤ ꯑꯣꯏꯔꯦ ꯑꯗꯨꯅꯅꯤ ꯍꯥꯏ ꯉꯥꯏꯈꯣ ꯌꯦꯛꯅꯕꯗ ꯁꯤꯖꯤꯟꯅꯅꯕ ꯄꯤꯕꯗꯣ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯑꯗꯤ ꯅꯈꯣꯏꯗ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯅꯕ ꯌꯥꯝꯅ ꯁꯤꯖꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯕꯁꯦ ꯌꯥꯝꯅ ꯗꯦꯟꯖꯔ ꯑꯣꯏꯔꯦ ꯁꯤꯗꯤꯅ ꯍꯥꯏꯁꯤ ꯌꯥꯝꯅ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯤ ꯃꯌꯥꯝ ꯃꯨꯟꯅ ꯄꯥꯕꯤꯌꯨ ꯐꯣꯡꯗꯣꯛꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯤꯇꯪ ꯐꯣꯡꯗꯣꯛꯄꯅꯤ ꯃꯅꯨꯡꯗ ꯑꯥꯊ꯭ꯔ ꯌꯥꯝ ꯆꯦꯟꯕ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯗꯅ ꯑꯩ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯍꯨꯌꯦꯟ ꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯂꯦꯟꯒꯤ ꯀꯩꯅꯣꯁꯤ ꯂꯦꯞꯇ꯭ꯔꯤ ꯍꯧꯈꯤꯕ ꯇꯥꯡ 5ꯗꯅꯤ ꯉꯁꯤ ꯇꯥꯡ 13 ꯁꯨꯔꯦ ꯅꯨꯃꯤꯠ 19ꯅꯤ ꯐꯥꯔꯦ ꯍꯧꯖꯤꯛ ꯖꯒꯥ ꯑꯝꯇꯗ ꯐꯖꯅ ꯌꯧꯕ ꯌꯥꯎꯗ꯭ꯔꯤ ꯑꯗꯨꯕꯨ ꯍꯣꯔꯒ ꯑꯗꯨꯃꯛ ꯁꯔꯀꯥꯔꯒꯤ ꯉꯥꯏꯕ ꯂꯩꯕ ꯌꯥꯗꯕꯅꯤꯅ ꯍꯧꯖꯤck ꯂꯩꯔꯒ ꯀꯨꯞꯅꯕ ꯌꯨꯝ ꯑꯃꯒꯤ ꯀꯨꯞꯅꯕ ꯍꯣꯠꯅꯕꯗ ꯂꯤꯁꯤꯡ ꯍꯨꯝꯐꯨ-ꯍꯨꯝꯗ꯭ꯔꯥ ꯆꯪꯕ ꯌꯣꯠꯄꯤꯗꯒꯤ ꯀꯔꯤꯗꯒꯤ ꯂꯩꯕ ꯑꯗꯒꯤ ꯂꯩꯔꯤꯕ ꯈꯨꯠꯁꯨꯃꯟꯒꯤ ꯄꯤꯕ ꯃꯤꯁꯇ꯭ꯔꯤꯒꯤ ꯆꯥꯔꯖ ꯀꯔꯤꯗ ꯂꯨꯄꯥ ꯂꯤꯁꯤꯡ ꯍꯨꯝꯐꯨ-ꯍꯨꯝꯗ꯭ꯔꯥꯗꯤ ꯂꯣꯏꯅ ꯆꯪꯅꯩ ꯄꯥꯏꯔꯤꯉꯩ ꯄꯠ ꯇꯠꯂꯤꯉꯩ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏ ꯇꯧꯗꯕꯗꯤ ꯌꯥꯗꯅ ꯃꯤꯉꯣꯟꯗꯒꯤ ꯄꯨꯁꯟꯕ ꯂꯥꯡꯁꯤꯟꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯀꯥꯟꯗꯗꯤ ꯀꯨꯝꯅꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯗꯁꯨ ꯔꯤꯄꯣꯔꯠ ꯂꯩ ꯃꯣꯏꯅ ꯍꯥꯏꯔꯛꯄ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯁꯔꯀꯥꯔꯅ ꯄꯤꯔꯤꯕ ꯖꯤꯡꯒꯗꯨ ꯀꯔꯝ ꯀꯥꯟꯗ ꯐꯪꯒꯗꯒꯦꯅ ꯍꯧꯖꯤꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗꯤ ꯌꯦꯜꯂꯦ ꯃꯐꯝ ꯈꯔꯗꯕꯨꯗꯤ ꯍꯣꯏ ꯌꯦꯟꯗꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯑꯗꯨꯕꯨ ꯄꯥꯛꯇꯛꯅꯅ ꯃꯥꯁ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯪꯕꯗꯨꯗꯤ ꯐꯪꯗꯦ ꯑꯗꯨꯅꯤ ꯃꯥꯅ ꯍꯥꯏꯌꯦ ꯃꯥꯏ ꯅꯨꯄꯤꯁꯤꯗ ꯂꯦꯟꯅ ꯌꯨꯝ ꯍꯣꯕꯒꯤ ꯁꯦꯜꯗꯣ ꯀꯩꯗꯧꯉꯩꯒ ꯑꯅ ꯍꯪꯕꯅꯤ ꯀꯩꯗꯧꯉꯩꯒ ꯐꯪꯒꯗꯒꯦꯅ ꯃꯥꯏ ꯅꯨꯄꯥꯁꯤꯗ ꯍꯪꯕꯅꯦ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯦ ꯃꯗꯨ ꯑꯩꯈꯣꯏꯅ ꯐꯪꯅꯤ ꯍꯥꯏꯕ꯭ꯔꯥꯅ ꯑꯥꯊ꯭ꯔ ꯌꯥꯝ ꯂꯩꯕ ꯃꯗꯨ ꯑꯩꯈꯣꯏ ꯐꯪꯅꯤ ꯍꯥꯏꯕ꯭ꯔꯥꯅ ꯃꯔꯛꯇ ꯃꯤꯗꯜꯃꯦꯟ ꯆꯦꯟꯕ ꯀꯥꯡꯕꯨꯁꯨ ꯌꯥꯎꯕ ꯑꯗꯒꯤ ꯍꯧꯖꯤꯛ ꯁꯣꯝ ꯅꯥꯀꯟꯗ ꯍꯣ ꯂꯩꯔꯤ ꯍꯣꯅꯕꯒꯤ ꯃꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ ꯗꯤꯁꯤꯗ ꯐꯣꯇꯣ ꯊꯥꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ ꯐꯣꯇꯣꯕꯨ ꯅꯝꯕ ꯃꯇꯝꯗꯨꯗ ꯍꯧꯖꯤꯛꯄꯨꯗꯤ ꯐꯔꯦ ꯃꯩ ꯁꯣꯝꯇ ꯂꯥꯛꯇꯕ ꯅꯣꯡꯂꯩ ꯇꯧꯈꯤꯕꯒꯤ ꯃꯌꯥꯝꯁꯦ ꯍꯦꯛꯇ ꯖꯦꯔꯣꯛꯁ ꯇꯧꯅꯕ ꯍꯣꯠꯅꯕ ꯐꯣꯇꯣꯁꯤꯗ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯌꯥꯝꯗ ꯀꯣꯛꯂꯨ ꯈꯪꯗꯒꯩ ꯃꯌꯥꯝꯁꯦ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕꯅꯤ ꯃꯌꯥꯝꯁꯤ ꯃꯌꯥꯝ ꯎꯕꯤꯔꯒꯅꯤ ꯑꯗꯨꯅꯤ ꯍꯧꯖꯤꯛꯁꯤ ꯅꯨꯃꯤꯠ 11 ꯂꯩꯈ꯭ꯔꯦ ꯍꯧꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯂꯣꯏꯅ ꯃꯦꯟꯁꯤꯟꯕ ꯂꯩꯇꯦ ꯂꯣꯟꯁꯤꯜꯂꯗꯤ ꯑꯗꯨꯝ ꯑꯉꯥꯡꯅꯁꯨ ꯑꯗꯨꯝ ꯅꯝꯕ ꯃꯣꯏꯒꯤ ꯑꯦꯖꯦꯟꯁꯤ ꯂꯩꯕ ꯊꯥꯒꯠꯄꯤꯔꯛꯄ ꯌꯥꯏ ꯑꯗꯨ ꯁꯤꯗ ꯃꯦꯟꯁꯤꯜꯂꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯁꯔꯀꯥꯔꯅ ꯄꯤꯔꯛꯄꯗꯒꯤ ꯃꯦꯟꯁꯤꯜꯂꯦ ꯍꯥꯏꯕꯗꯨꯁꯨ ꯑꯆꯧꯕ ꯄꯥꯎ ꯑꯃ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯃꯐꯝ ꯀꯌꯥꯗ ꯍꯧꯖꯤꯛꯁꯤꯅꯤ ꯂꯨꯄꯥ ꯂꯤꯁꯤꯡ ꯍꯨꯝꯐꯨ ꯆꯪꯉꯤ ꯍꯨꯝꯗ꯭ꯔꯥ ꯆꯪꯉꯤ ꯍꯥꯏꯕ ꯂꯥꯛ ꯑꯃ ꯃꯌꯥ ꯆꯪꯕ ꯌꯨꯝ ꯈꯔ ꯆꯥꯎꯅ ꯁꯥꯔꯨꯕꯒꯗꯤ ꯈꯔ ꯄꯥꯛ ꯆꯥꯎꯕ ꯑꯦꯔꯤꯌꯥꯗꯗꯤ ꯑꯗꯨꯝꯕ ꯆꯪꯕꯒꯤ ꯄꯥꯎꯁꯦ ꯂꯩ ꯑꯗꯨꯅꯤ ꯑꯗꯨꯅ ꯂꯦꯟꯒꯤ ꯌꯨꯝ ꯍꯣꯕꯒꯤ ꯁꯦꯜꯗꯨ ꯀꯩꯗꯧꯉꯩꯒ ꯍꯥꯏꯕꯅꯤ ꯑꯗꯩꯗ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯃꯗꯨ ꯑꯩꯈꯣꯏꯅ ꯐꯪꯅꯤ ꯍꯥꯏꯕ꯭ꯔꯥꯅ ꯊꯥꯖꯔꯛꯇꯕꯗꯣ ꯑꯗꯨꯒꯤ ꯆꯥꯡ ꯑꯃ ꯂꯩꯔꯛꯄ ꯑꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯀꯥꯔꯇꯨꯟꯅꯤꯅ ꯑꯩ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯅꯩꯔꯦ ꯍꯥꯏꯕꯗꯨꯅꯤ ꯅꯩꯔꯦ ꯁꯤꯗ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯟꯇ꯭ꯔꯤ ꯑꯃ ꯌꯥꯎꯔꯦ ꯇꯨꯄꯤꯒ ꯎꯞꯄꯒ ꯑꯗꯩꯗ ꯃꯣꯏ ꯃꯁꯦꯟ ꯌꯥꯅꯗꯕꯒꯤ ꯁꯤꯟ ꯑꯃꯅꯤꯁꯤꯅ ꯁꯔꯀꯥꯔꯁꯤ ꯂꯣꯏꯔꯝꯗꯥꯏꯗ ꯀꯩꯅꯣ ꯋꯥꯒ ꯑꯃꯠꯇ ꯉꯥꯡꯅꯕ ꯌꯥꯈꯤꯗ꯭ꯔꯦ ꯈꯟꯅꯕꯗꯧꯅ ꯇꯧꯔꯦꯀꯣꯅ ꯍꯧꯖꯤꯛ ꯃꯅꯨꯡꯁꯤꯗ ꯌꯥꯅꯗꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯂꯩꯕꯖꯥꯠꯅꯤ ꯑꯗꯨꯗ ꯀꯥꯔꯇꯨꯟꯅꯤꯁꯅ ꯎꯔꯒ ꯊꯝꯃꯛꯄꯅꯤ ꯑꯗꯨꯗ ꯑꯃ ꯄ꯭ꯔꯖꯥꯁꯤꯡꯅ ꯈꯨꯝꯃꯛꯄꯅꯤ ꯅꯈꯣꯏ ꯃꯁꯦꯜ ꯐꯥꯎ ꯑꯗꯨꯒꯤ ꯊꯥꯛ ꯌꯧꯔꯗꯤ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅꯗꯤ ꯀꯔꯤ ꯑꯣꯏꯔꯝꯅꯤ ꯈꯟꯕꯤꯔꯣꯅ ꯁꯤꯗ ꯃꯅꯨꯡꯗ ꯌꯥꯅꯗꯕ ꯈꯔ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯒꯤ ꯀ꯭ꯔꯦꯛ ꯂꯩꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯅꯤ ꯌꯨꯝꯐꯝ ꯑꯣꯏꯔꯀꯥꯟꯗ ꯀꯥꯔꯇꯨꯟꯅꯤꯁꯅ ꯊꯝꯃꯛꯏꯁꯤꯅ ꯅꯣꯏ ꯃꯁꯦꯟꯐꯥꯎꯗ ꯑꯗꯨꯝꯕ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯁꯤꯅꯦꯕ ꯑꯗꯨꯅ ꯈꯔꯗꯤ ꯂꯩꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯖꯨꯟ 4, 5 ꯉꯥꯏꯅꯕꯁꯤ ꯌꯥꯝ ꯋꯥꯅꯔꯕꯅꯤ ꯀꯅꯥ ꯀꯔꯝꯕ ꯁꯔꯀꯥꯔ ꯂꯥꯛꯀꯗꯒꯦ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯍꯧꯖꯤꯛ ꯃꯌꯥꯝꯁꯦ ꯉꯥꯏꯅꯔꯒ ꯂꯩꯔꯤꯕ ꯐꯤꯕꯝꯅꯤ ꯑꯗꯅꯤ ꯊꯝꯃꯣꯏ ꯋꯥꯐꯝꯁꯦ ꯑꯗꯨꯅ ꯃꯅꯨꯡꯁꯤꯗ ꯈꯔ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯗꯨꯒꯤ ꯋꯥꯐꯝꯅꯤ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯅꯥꯔꯣꯜ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯍꯥꯏꯗꯨꯅꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡ ꯗꯥꯛꯇꯔꯒꯤꯁꯤꯗꯩꯗ ꯑꯩꯈꯣꯏ ꯇꯥꯟꯅꯕ ꯂꯥꯛꯄꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯩꯗ ꯃꯣꯏꯅ ꯗꯥꯛꯇꯔꯁꯤꯅ ꯍꯥꯏꯔꯦ ꯑꯉꯥꯡ ꯄ꯭ꯂꯥꯟ ꯇꯧꯔꯕꯗꯤ ꯅꯕꯥꯅꯤ ꯋꯥ ꯇꯥꯟꯅꯕ ꯈꯛꯇꯅ ꯌꯥꯔꯣꯏ ꯗꯥꯛꯇꯔ ꯌꯥꯎꯗ ꯌꯥꯔꯣꯏꯅ
ꯀꯔꯤ ꯇꯧꯒꯅꯤ ꯀꯃꯥꯏꯅ ꯇꯧꯅꯒꯅꯤ ꯍꯥꯏꯕꯁꯤ ꯌꯥꯝ ꯆꯨꯝꯕꯅꯤ ꯑꯗꯨꯒ ꯃꯅꯨꯡꯗ ꯑꯥꯔꯊ ꯆꯦꯜꯂꯤꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤꯅꯣ ꯃꯅꯨꯡꯗ ꯑꯗꯨꯅꯅꯦ ꯑꯉꯥꯡ ꯄ꯭ꯂꯥꯟ ꯇꯧꯔꯕꯗꯤ ꯅꯕꯥꯅꯤ ꯋꯥ ꯇꯥꯟꯅꯕ ꯈꯛꯇꯅ ꯌꯥꯔꯣꯏ ꯗꯣꯛꯇꯔꯁꯨ ꯌꯥꯎꯅꯤ ꯗꯣꯛꯇꯔꯒꯤ ꯑꯦꯗꯚꯥꯏꯁ ꯂꯧꯅꯤ ꯑꯗꯨꯗꯤ ꯌꯥꯝ ꯆꯨꯝꯕ ꯃꯐꯝꯅꯤ ꯑꯗꯨꯒ ꯃꯅꯨꯡꯗ ꯐꯨꯝꯃꯤꯕ ꯑꯥꯔꯊꯗꯨꯃꯗꯤ ꯃꯗꯨꯃꯗꯤ ꯑꯩ ꯈꯪꯖꯗ꯭ꯔꯦ ꯃꯗꯨꯃꯗꯤ ꯌꯥꯝꯅ ꯑꯁꯤꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯉꯝꯖꯔꯣꯏ ꯍꯥꯏꯗꯤ ꯑꯉꯥꯡ ꯄ꯭ꯂꯥꯟ ꯇꯧꯔꯕꯗꯤ ꯅꯕꯥꯅꯤ ꯋꯥ ꯇꯥꯟꯅꯕ ꯈꯛꯇꯅ ꯌꯥꯔꯣꯏ ꯑꯗꯨꯅ ꯃꯁꯥꯁꯨ ꯗꯥꯛꯇꯔꯗꯨꯅ ꯌꯥꯎꯕ ꯇꯥꯕꯅꯤ ꯁꯤ ꯇꯧꯕꯅ ꯑꯦꯗꯚꯥꯏꯁ ꯑꯃ ꯄꯤꯕꯤꯔꯛꯄ ꯇꯥꯕꯅꯤꯅ ꯃꯗꯨ ꯃꯐꯝꯗꯣ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁꯀꯤ ꯗꯁꯥꯅꯤ ꯍꯥꯏꯕꯗꯨꯅꯤ ꯗꯁꯥꯅꯤ ꯑꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯆꯠꯅꯕꯤꯅꯤ ꯄꯣꯠꯌꯦꯡ ꯑꯁꯤ ꯑꯩꯈꯣꯏ ꯑꯦꯀꯥꯎꯟꯗꯒ ꯀꯥꯞꯅꯕ ꯖꯤꯄꯦꯗꯒ ꯀꯥꯞꯅꯕ ꯈꯔ ꯑꯗꯨꯝ ꯌꯥꯎꯕꯖꯥꯠꯅꯤ ꯈꯔ ꯌꯥꯎꯅꯔꯕꯅꯤ ꯚꯥꯏ ꯑꯩ ꯂꯥꯛꯄ ꯐꯔꯛ ꯇꯥꯔꯦ ꯀꯥꯏꯅ ꯇꯧꯔꯒꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯕꯥꯇꯣꯟ ꯇꯧꯕꯁꯨ ꯍꯧꯖꯤꯛ ꯆꯠꯅꯗ꯭ꯔꯦ ꯑꯌꯥꯝꯕꯅ ꯀ꯭ꯂꯣꯖ ꯑꯣꯏꯅ ꯂꯣꯏꯅꯔꯗꯤ ꯑꯗꯨꯝ ꯋꯥꯆꯞꯇ ꯇꯧꯅꯔꯦ ꯃꯌꯥꯝ ꯊꯤꯟꯕꯒꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯍꯥꯏꯅꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠꯌꯦꯡꯁꯤ ꯋꯥꯆꯞꯇ ꯊꯥꯔꯛꯑꯒꯦ ꯀꯥꯏꯅ ꯑꯗꯨꯕꯨ ꯑꯣꯐꯀꯣꯔꯁ ꯍꯧꯖꯤꯛ ꯑꯗꯨꯝ ꯈꯔ ꯇꯧꯅꯕ ꯌꯥꯎꯋꯦ ꯑꯗꯨꯒꯤ ꯂꯣꯏꯔꯛꯄꯗꯨꯗ ꯉꯁꯥꯏꯒꯤ ꯀꯥꯔꯇꯨꯅꯤꯁꯅ ꯊꯝꯃꯛꯄꯅꯦ ꯁꯥꯔ ꯄꯣꯠꯌꯦꯡꯒꯁꯤ ꯑꯦꯀꯥꯎꯟꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯅꯔꯦꯅ ꯍꯥꯏꯔꯛꯄꯗꯨꯅꯤ ꯑꯗ ꯃꯥꯏ ꯁꯥꯔꯁꯤꯅ ꯍꯥꯏꯔꯛꯄꯅꯤ ꯚꯥꯕꯣꯛ ꯃꯃꯥꯏ ꯇꯥꯕꯁꯤꯃꯇꯪꯒ ꯑꯦꯀꯥꯎꯟ ꯇ꯭ꯔꯥꯟꯁꯐꯔ ꯌꯥꯔꯗꯤ ꯐꯅꯦꯅ ꯅꯣꯛꯅꯔꯤꯅꯤ ꯃꯥꯏꯁꯦ ꯑꯩꯈꯣꯏ ꯚꯥꯕꯣꯛ ꯃꯃꯥꯏ ꯇꯥꯕ ꯍꯥꯏꯁꯦ ꯁꯤ ꯆꯠꯅꯕꯤ ꯑꯃ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯄꯂꯥꯗ ꯇꯥꯔꯤꯕ ꯄꯩꯁꯥꯗꯣ ꯚꯥꯕꯣꯛꯀꯤ ꯐꯝꯕꯤꯗꯨ ꯆꯥꯝꯃꯅꯤ ꯃꯃꯥꯡꯉꯩꯗ ꯑꯩꯈꯣꯏꯒꯤ ꯀꯔꯃ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯇꯧꯔꯤꯕ ꯀꯔꯃꯗꯨ ꯀꯥꯏꯗꯅꯕ ꯃꯤ ꯚꯥꯕꯣꯛ ꯀꯥꯏꯗꯅꯕꯅꯤꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯑꯃ ꯅꯦꯛꯆꯔꯒ ꯐꯤ ꯑꯃ ꯀꯔꯤ ꯑꯃ ꯀꯠꯂꯒ ꯑꯩꯈꯣꯏꯒꯤ ꯁꯣꯔꯥꯠ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯂꯨꯍꯣꯡꯕꯕꯨ ꯑꯣꯏꯔꯣ ꯗꯦꯕ ꯀꯔꯃꯁꯦ ꯑꯩꯈꯣꯏ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯌꯥꯎꯅꯕ ꯍꯥꯏꯖꯅꯕ ꯑꯗꯨꯃꯥꯏꯅ ꯆꯠꯅꯕꯤ ꯑꯃ ꯂꯩꯔꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯃꯨꯟꯅꯕ ꯌꯥꯎꯔꯦ ꯑꯉꯛꯄ ꯊꯦꯡꯅꯩ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤꯗꯁꯨ ꯉꯥꯏꯔꯦ ꯅꯨꯄꯤꯒꯤ ꯐꯝꯕꯁꯤꯗ ꯃꯧ ꯃꯆꯥꯒꯁꯦ ꯂꯦꯈꯠꯂꯒ ꯑꯍꯟꯒꯤ ꯄꯔꯦꯡꯗꯨꯗꯒ ꯐꯝꯃꯒ ꯌꯥꯎꯔꯦ ꯑꯗꯨꯅ ꯉꯁꯥꯏ ꯄꯩꯁꯥ ꯊꯥꯕ ꯂꯨꯍꯣꯡꯕꯗꯗꯤ ꯄꯩꯁꯥ ꯊꯥꯕꯗꯨꯗ ꯂꯥꯛꯑꯒ ꯑꯗꯨꯝ ꯀꯩꯅꯥ ꯃꯃꯥꯟꯅꯕꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯅꯥꯀꯟ ꯁꯥꯏꯗ ꯅꯨꯄꯤꯒꯤꯗꯨꯗ ꯑꯗꯨꯝ ꯊꯥꯕ ꯌꯥꯎꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯁꯩꯁꯛꯄꯗꯨꯅ ꯋꯥꯅ ꯁꯛꯑꯒ ꯂꯨꯄꯥ 5,000-10,000 ꯊꯪꯕꯗꯣ ꯁꯤ ꯅꯥꯀꯟꯁꯨ ꯑꯩꯈꯣꯏ ꯚꯥꯕꯣꯛ ꯃꯃꯥꯏ ꯇꯥꯗꯗꯤ ꯏꯀꯥꯏꯅꯕ ꯐꯥꯎꯕꯅ ꯄꯂꯥꯒ ꯊꯥꯔꯝꯕꯒꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯂꯦꯝꯅꯗꯕꯒꯤ ꯇꯥꯏꯞꯇ ꯈꯜꯂꯛꯄ ꯑꯗꯨꯅ ꯍꯧꯖꯤꯛ ꯄꯣꯠꯌꯦꯡꯁꯨ ꯃꯉꯥꯏꯔꯦ ꯂꯨꯄꯥ 500ꯁꯤꯅ ꯂꯣꯋꯦꯁꯅꯤ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏ ꯂꯨꯄꯥ 100 100 ꯀꯥꯏ ꯄꯤꯅꯔꯝꯕꯅꯦ ꯍꯧꯖꯤꯛ ꯆꯠꯅꯗ꯭ꯔꯦ ꯐꯅ ꯄꯥꯏꯗꯕ ꯑꯣꯏꯒꯤꯌꯨ पाइबो ओइगियो लुपा 500 से मिनिमम ने हजी पोयेंगदा अदुदे 1,000 पीबा 2 पीबा 3 पीबा माई कैपेसिटी दने अदु पिनरि सिंजेन अवाब मने थेंगनरिसि देव कर्म मच के हाइतादि बबोंग माई ताबगी लुपा 200 मा पोयेंगी लुपा 500 मा लुपा 1,000 मदि तादना पाइ दर यात्रे मैम 1,000 अदुना इकाइनबा बबोंग माई तारमदि पलागन थारमि काई सुगी चनबि हम सुलाए होय कनामो खरंदा बबोंग माई ताबिनु काइन थेटपा खोटपा करका यावबा मैम सु यावदम नते अन साइसिदा मु मरम जी लुहोंग पंथाजी लेपी अरमदा कोगी खुलंगाकपसिंगी बॉक्स डोनेशन बॉक्स का तौदना कोतना मैम तोरम मैम दुनि अदैदा मानो माई सारदु हाइबने सर पोयेंग गसे अकाउंट दा ट्रांसफर तौनरेना अदना माइजे बबोंग माई ताबा सिमतंगा अकाउंट ट्रांसफर यारदि फनेना मैम दा डिस्टर्ब तौदबा थाब खोप चंगबगी अदुना माजु काना जहोबा कायना खनबगी पोतुनी याम फजबा सिसु नुंगदा आर्ट सेनबा कार्टूनी हैना थमजगे पतंग लेसिना कोई पीपल्स क्रॉनिकल गिनी पीपल्स क्रॉनिकल की थर्सडे थिएटर इजना थर्सडे थिएटर वरी शाना बने मोय होटल चा थपे मोंगनी मोय शाना हिजो आई टेल यू आई नो द हाजनी वी आर सोशली कल्चरली वेरी दिस आई नो द हाजनी कोई सोशली अदु कल्चरली याम सिना कोई ना कोले इवन दो वी आर इकोनॉमिकली वेरी पुअर अदु सेन थुंगी मतंग ददी अखोय याम थिना लाइरा बाय दो ओरे जि सुबम नहुम खंगद्रे अवाबा मनी एंटरप्रेन्योर मैम सिजनरे अखोई बोक्ता गायने हजी लेरिबा कोई चैनल चलारिबो सुतु वासलकपनि अखोनी हिंगसे लाइव टेलीकास्ट खरा तौबा अदगी एडवर्टाइजमेंट खरा लाकपा मदुने हिंगबनी मदु हजी हौखिबसिदैदा चही अमा सिदा लोइने मनी लेरिबा कंपनी सिंग को रिलेटेड बनी कंपनी सिंग जो फगलागा दि मोइजु एडवर्टाइज तब कंपनी सपोर्ट सितबा केमदा लाकतबा मैम जुदा करिदे एडवर्टाइज तरोदनो सबम नोम लेत्रे हजी मैम लिरिब केमदा सपोर्ट मकुम खरा सुंग याव खरा तौब याव तोरगा पुसिसे कमाय हिंगदोइनो हाबिगी अचौबा अवाब फिल्म तों ऑल्टरनेट मैम अदगी बैंक लिंगंबा मैम अदगी खोमग चतखिबा मैम मदुगी हिंजरम मैम लुपा 5,00,000 थमजरगा सेंदोय 3% लाकपदा था अम लुपा 5,50 फंगजरे नुंगाय चाजरम मैम मथंग नि नोय नमु सिदरे मैम सिंजे मैम दा लोन पिरबा बैंक प्राइवेट मैम सिजलकपा लोइना मनि हजी अदुना सुबम नहुम लेरक्तबना पुरान चिथि हेंगलकपा मुन चानरकपा अदुगी फिल्मदा आई हिंगदबा यादेना अदु फिल्मदा लेरे अदुनानी आइसे अदुना कोई कल्चरली अदुगा इकोनो अखोगी सोशली दी अखो यामतना रिच ओइबो ओय अदुबु तोइगुमसु इवन दो वी आर इकोनॉमिकली वेरी पुअर अखो यामना सेंट्रल फिल्मदा दी याम लाइरबदो ओइरबनी अदु सुबम नहुम लेरते अवाबा कमाइन तौरगा हिंगदगी हाबिगा तो इशू मुसु ओइरबनी अनिसि याम फजबा सिसु वान तो लेबा कार्टूनी ने थमजगे अदुना ngasi gi adum ba elit tv gi
टेस्ट ऑफ कार्टून की महाव matang asai lesson jere meng dabiri basu bomo kana khuram jabo loinana kanya na bathing ni jeri pini birisi Adom gari macha darkar oibibra? Supna gi minute kuntragi manungda document ichang changdana Vespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare. Akupa marul kidamak contact tawbirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangai Pro Khudong chaba si mangan bigano masi mag contact tawbirau terms and condition apply.